ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯠꯇ꯭ꯔꯒꯅ मासु ज्ञान तादना तबदैनिको ज्ञान तारक्सुनुको नोमदि अदि माइ पुंसीजी वाजरिसि नोमदि फजरकोइसुनुको वाबसे कोक्ससुनुको हाइदना मिनुंगसिगी वाखलमगा लोइनना मीदुगी दमक्ता आइगे पुंगनिंगदगी शांतिगी वाखलोन खनबा मतमदा नुंगाइबा अइंगोंदा फावब्रा नत्रगना मीदुगी फतबा खनबदुना अइंगोंदा नुंगाइबा फावब्रा सिसु अदुम यिंबिबा याइको चुमि चांगें मोइना चांगें मोइना सिगी मतांगदा पंजनिंगबा मखक लैजै मखोइना सुम थेनजरप खरा हाइजबा तारे गुरु मखकना हाइबिगिबा कमाइना हाइबिगी हाइबा तारगदि नंगी पुंसीदा असुम 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 चौखटपा पाम्बरा असुम असुम लेखा तारकपा पाम्बरा हाइना हांगे असुमाइना गुरुसिना हांगबा वाहंगसिदा कैदौरै खैसी असुम असुम चौखलपदु पामी अदुदि नंगी नचिन्ना कनागबा मिसक अमदा एनी कनादा उबे कनादा उबे नंगी नचिन्ना ngang अफबा खक्ता ngango अदुगा हौजिकांदा कोइ साप तौबा हाइदनो मन लैनरिदना सापसी फत्तबा हाइबा सापसी कैदोंगदसु तौरुरनु अफबा खक्तमक तौबिरो नंग अदु ओइरो तेन कापमी हाइरगसु नंगना ख्वाइदगी हेना तेन कापा हाइबा मिसक ओइरो हाइन हाइबा लाइरिक तंबा ओइरगसु नंगसी आईएएस फाउदना मियामगी सेवा तौबा ngamba ओइरो सुमाइन अफबा खक्तंग हेक नंगी पुंसीदा ngamjabi thakta अफबा सि खक्तंग मंगोंदा साप तौबा ngamba अदु ओइरबदी माना आईएएस फाउबा मतमदसु नंग चौखलकनी माना से अर्जुन अवार्ड फंगागा लाखो मतमदा अर्जुन अवार्ड हाइसी स्पोर्ट की ख्वाइदगी थाक वांगबा भारत की पीरिबा मनानी असि फंगा लाक मतमदा मागी पुंगदा खनगनी ओजादुना अइंगोंदा सिगी सापसी चाइबिरखी सिगी बोर्ड सि पीबिरखी खलकदुइले अदु मतमदा माना ख्वाइदगी हानना उगदुइसि अतै उरोय नंगनी हाय गुरुदुना अदुमाइना नंगना अफबा खक्तमक निंगोंदा बोर्ड पीरबा अदु ओरबदी नंग असुम असुम चौखलकनी नंग ngasi तंबिरिबा ngang मचा से माना सुम सुम चौखलपा अदुगा मागी महि मसिंग थाक वांखलपदुगी मतुंगिना नंगना मांगोंदा अदु हैरो ngasi ताइबा परासि फारो हयेंदि नंग परीक्षादा फास्ट तारगा रोल 1 तारो हाइबगी पाउताक्सि खक्तंग सुम अपपसि खक्तंग मांगोंदा पीरगै नाकसु दुम नाकी चौखटपदु ओइरकनी हाना ताकपि मदुगा चप माना वाफम वैल्यू थम्बि सियाम चुमी हाबि मखा तासि हुजिकी से अखोइ तमोनसु तापिरेको अमा आइना बोर पीरिबा मीदुना चौखलैगे आइसु चौखलकनी हाइ अफबा खक्तम खै पि सिसे नसागी दुआ ब्लेसिंग फंगबा कवे बोर फंगबा हाइ तारेको माना चौखलको मतमदा अहानबा निंसिंगिसे आइ निंसिंगे हाइ हेबा हाइबदि आइना मंगोंदा थौना हापिगिबा बोर पीगिबि एनकरेज तौबि मयामदना एनकरेज तौबिगिबदना माना अहानबा निंसिंगिसे हाइबदि मंगोंदगी पॉजिटिव एनर्जी अमा आइना फंगिने गेन तौदेनि अदु मंगोंदगी मागी थमोइदगी थोलकपा बोर अमा ओ ngasi aina si orise ओजादुना निको इसेदुना निको हाइदना आइना मांगोंदा थमोइदगी मतेंग पांगिबा मीदु माना अहानबा निंसिंग आइसि मागी थमोइदगी बोर अमा आइंगोंदा थोगलेइबा को अदुगी बोरदुना मु मिरेकलगी थबक तौरगिने बाई पुंसीगी कनसिदासु औ हाइबदि पैसाना यादबा पैसाना यादबा कनो मयामदसु सिगुंबा कनो ब्लेसिंग कनो तौबसिना तुंजनगिबसिनाने मिरेकलगी थबक मयाम तौरकनिबा अदुना अखोइना सिगी राजुगा मेडिटेशन दसु दुम सब मनेको हाइदि पैसा तानबदि अराइबनी पैसा तान कमाइना तानी पैसा कमाइना तुंजनी अदि पैसा मयाम कमाइना चाउथोनी सि खंगबा मीदिंग असि संसारसिदा मयाम लैरिको अदुगी पैसा तानबदुदि अराइबनी दुआ बोर तालोन हाइ बोर सिन तालो अदि बोर सि तानबा हाइबदि नोमगी अफबा थबक अम तोरसु मीगी थमोइदगी ब्लेसिंग पिरकपा याबा अफबा थबक अम तोरसु आई तौ हाइ अदो आइना मी खुदिमकी मनाक चलगा अदु तौबा ngambadi natte ko adubu aiga thengnariba aigi contact kariba atma khara dudi penanaba loinabiba nungsibiba biba adudi adum yaba pot ankaki oi adubu kanam thengnadra bokta aigi wakhanna nga sai jagibdo wakhanna su migi adum afaba dum khandiri se sigi energy se ai positive energy se vibration se atopodo su dum yauduine ba spread toba adugi potuma akona practice toba adagi koigi kai haitare koi hafta amasi manungda कनो कोई सुटी निमित अदुम लै लेदना को म्याम हाइदि थबक चलसु कोलसु ngasi di सुटी नि संडे नि अदुदि हाइदना समाइना कोई सुटी थाबा निमित सिया सिदैसिदा आइसि ऑफिस आं कानिंगे स्कूल आं कानिंगे हाइरगसु आई काबा यादेदना को कादे हाबा ngasi di सुटी नि हना आई कानिंगे ngasi di मुद याम लै आई ऑफिस तो खजना थुना कारुगे स्कूल तो चलोगे कॉलेज तो चलोगे हाजो ए ngasi di सुटी नि अना दुम चलुइदुइने हाब वाखल फारगा थबा लै दुइने बा सुटी नि चनिंगे हानै त चलरोय बा सुटी ओइराबनिना अदुगा चमननाने अखोइना नुंतिगी मक अमद्रगसु हप्ता अमदा नोम खतंगदी
ai isana isada promise to biro hab ko ngasigi numit se ngasagi school yam chatninga office yam chatninga chatpe yagi dabdo chuti ta gi bagi adumai na ngasigi numit se ai kaigumba ma fataba khaninga su ngakninga su yengninga su taninga su ngasidi to ya de ko ai suti ni na numit ama ina si numit sida tawrage observe tawgada numit ama haiba ma isana le thopi ba monday khudingi tawge saturday khudingi tawge haina isagi numit ama hafta amda nong khatang le piraga ngasigi numit simadi ai se asmana sumai swai taise asi ubada ai se am chaw saininge chawninge ngasi de ekta ngangage na khale ngasi wakhan si adu numit tu de aina adu ngasi chaidaba tare ngangdaba tare adu taga di ngasi di ngangaroi ai heyengoina mangoda takpirage hairaga ursu ko ngasi mai da khudak ta ngangong de adi hayeng ong ta suti da ba maina ai isa si control to biba adu maina hafta am tang ursu ngasi gi first morning de gi horen tumam dai book se yari gi akoi isa na attention piraga adu maina dum practice to bu self control ma self control to biba adugi numit tu nungai bra natraga na aina ningak ningak pado dong ngani hekta ngang thoki ba yeng hekta yeng chaluba ani hekta famata chaluba adugi numit tu na nungai bra haibasi ma isana abuk sek to biro ani dugi khenabase adu karamba nungai du energy leiri ne ba ingonda haidi atma du da sakti si hengala pa hai tare ko aduga amadu di ngasai ngahaktan gi di ai pen da badu ngang thoki bagi nungai ba man dei wani ko na tamna ingonda nungai ra oye haidi fataba kano maka dum reaction ama ingonda dum lakani ba adu sumaina macha sing si sum practice to bi ba hai ta adu targa di khara makhai akoina wakhan gi kano si haidi shon bagi problem sing se dum farak dingam ne adubu khwaidai phabadi ngasai haijagi ba dum rajuga meditation course ki 7 days foundation course si amtang ta thok piraga di akoina yumda leina kamai tawgadage haiba mayam si shu dum jike haiba numi khani sida su kitang orsu dum knowledge ka dinum phangani hai ta jam phare masigi koi khuding makta rajyogi tangai phadaba leire takpi bani makha tarak pasidi taninba mayam gi martagi amatanga sum panjaningi khagi brahma kumari saitana laibire mayamna uriba mityengda brahma kumari hana leiraga karigino brahma kumar nupa mayam ama maksita koi udaba nate yaudaba nate kamaina yauribano haibagi wahang kharasu laktaba nate sigi matangda kharatanga thambisi yam nungasi haidi khoigi sigi prajapita brahma kumari ishwari vishwavidyalaya haiba vishwavidyalaya si international organization amani rajasthan gi mount to headquarter oiba adu masigi kano sida khoigi sangstha si mayamna sangna haibadu kholoidabagi ko brahma kumari sairaga dum chachibani na women organization oina khandi basu yam di yawi adu tasena makidi si se nupa nupi punna taminaba adamba sangstha ama haita nupi khaktagi organization nati aduga nupa nupi punna putlaga chatminaba organization ama oiraga su akogi nupi singde hena ko haidi mangjin than ba haita sigi brahma kumari ki se ayamana su nupi na leader oina su mang thalaga chali adu sidaisida mayamna sum nupi ayamana sister sing su uba dagi ima sing kari kara ko nupi na su khare hena dum gyan se taba lakpagi nupi sing sina khare hena su yamna uba madu nupa yaudru gum hek yaudru boy khanba adagi maming su tena sum haibda brahma kumari hek haibani na nupi ngakdagi ne na khalaga nupa sing su mung ui moisina kamai tobadno haibagi mayangi sayena wahang amala ise adu si su akoi sister sing lai ise siga dum chamane moisu adu moisu dedicated brothers ngaktani moisu koi brahma kumari sister sing na kathoga lai bese sumaina moisu kathokpa punsi amada moisu youth ki stage da sugumba gyan si tara kanda kasagi mayangi oiba seva sida kathok saningbagi pamjabagi nuksijaba wakhalon sangstha sigi thabak thorom fajaba mayam sida moisu pamjara kanda kathokiba adugumba brothers sing haitare moisu hoi yam phajai dadi haibadi akhoi pung shanti oiba anduga amaga nungsinaba haibadi nungsinaba haibasi tonganba amadasu hanba yai adubu ngasigi nungsinaba sidi karino haiba taragade akhoi masen leiriba leiminariba ngasigi samajda hingminariba akhoi pumnamakse nungsinabaduna punsille haraga kari lakani ing tappa aduga puksel khoijal tinba mayam si lakaduini hajiriba maduga wakhaloldu akhoi nupa khakta leigedab nate nupi khakta leigedab nate haibagi akaknabado adu leitana nupa nupi ani makta leigedab ne haiba punsini yam phajai ado
ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯁ꯭ꯋꯥꯏꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕꯍꯟꯖꯤ ꯌꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯈꯜꯂꯝꯗꯕꯗꯤ ꯇꯧꯔꯝꯂꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯀꯩꯅꯣꯝ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯌꯥꯎꯔꯨꯒꯦ ꯆꯠꯂꯨꯒꯦ ꯈꯟꯕꯤꯕ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯁꯤ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯈ꯭ꯔꯕ ꯁꯤꯗ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯔꯛꯈ꯭ꯔꯕ ꯗꯦꯗꯤꯀꯦꯠ ꯇꯧꯔꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯍꯥꯏꯗꯅ ꯂꯩꯔꯦ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯀꯔꯝꯕ ꯒꯨꯟꯅꯆꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯤꯕꯅꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯩ ꯁꯤꯁꯇꯔ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯗꯔ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯆꯪꯕ ꯒꯨꯟ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯪꯁꯊꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯏ ꯄꯣꯠꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯀꯠꯊꯣꯛꯄꯒꯤ ꯀꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯤꯅ ꯁꯪꯁꯊꯥꯁꯤ ꯀꯔꯤꯅꯣ ꯁꯪꯁꯊꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯀꯔꯤꯅꯣ ꯏꯁꯝ ꯁꯝꯅ ꯁꯪꯁꯊꯥꯁꯤꯒꯤ ꯚꯦꯂꯨꯁꯦ ꯐꯖꯅ ꯃꯒꯨꯟꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯕ ꯑꯗꯒꯤ ꯌꯥꯝꯅꯃꯛ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯕꯦꯁꯤꯛ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯑꯗꯨ ꯈꯔꯗꯤ ꯈꯪꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯪꯁꯊꯥꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯃ ꯆꯪꯏ ꯍꯩꯅꯕ ꯅꯨꯡꯁꯤꯕ ꯑꯃ ꯆꯪꯏ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯃꯥ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯗꯨꯗꯤ ꯇꯧꯗ꯭ꯔꯗꯤ ꯇꯧꯅꯤꯡꯉꯣꯏꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃ ꯆꯪꯏ ꯁꯤꯒꯤ ꯁꯪꯁꯊꯥꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯪꯏ ꯍꯥꯏꯕꯗꯤ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤ ꯂꯅꯥꯏ ꯌꯨꯝ ꯑꯃꯗ ꯂꯩꯔꯒ ꯇꯧꯕ ꯊꯕꯛ ꯅꯠꯇꯕꯅꯤna ꯑꯆꯧꯕ ꯋꯥꯔꯜ ꯋꯥꯏꯗꯇ ꯇꯧꯔꯛꯀꯗꯕ ꯑꯃꯣꯠꯄꯒꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯑꯔꯨꯕꯒꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯦꯕꯥ ꯍꯥꯏꯕꯁꯤꯗ ꯄꯨꯜꯂꯤꯕꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯁꯦꯕꯥꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯐꯖꯅ ꯆꯥꯎꯅ ꯂꯩꯕ ꯑꯃ ꯆꯪꯏ ꯑꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯆꯪꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯁꯪꯁꯊꯥꯁꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯛꯀꯗꯕ ꯃꯌꯥꯝꯁꯦ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯁ ꯑꯣꯏꯕꯅꯤꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯥꯠꯃꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯀꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯆꯦꯟꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯅ ꯀꯠꯊꯣꯛꯑꯒ ꯆꯪꯁꯤꯜꯂꯛꯀꯗꯕ ꯈꯣꯡꯖꯪꯁꯤ ꯃꯇꯝ ꯈꯔꯒꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯥꯏꯐ ꯂꯣꯡ ꯇꯧꯔꯛꯀꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯐꯥꯎꯇ ꯇꯧꯕꯒꯤ ꯑꯣꯏꯕ ꯂꯝꯕꯦꯟꯗ ꯑꯩꯈꯣꯏꯁꯦ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯀꯗꯣꯏꯅꯤꯅ ꯑꯩꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩ ꯏꯁꯥꯁꯦ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯩꯒꯗꯣꯔꯤꯕ꯭ꯔꯥ ꯍꯩꯅꯗꯣꯔꯤꯕ꯭ꯔꯥ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ ꯏꯁꯥꯅ ꯏꯁꯥꯗ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯌꯥꯝ ꯂꯩꯕ ꯑꯃ ꯆꯪꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯟꯗ ꯂꯥꯛꯄꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯒꯤ ꯊꯥꯖꯕ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯑꯣꯅꯦꯁꯇꯤ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯗꯣꯏꯅꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯗꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯑꯣꯅꯦꯁꯇꯤ ꯆꯪꯉꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯂꯔꯦꯟꯁ ꯈꯥꯡꯕ ꯀꯟꯕꯒꯤ ꯁꯛꯇꯤ ꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯆꯠꯄ ꯍꯥꯏꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏꯕꯨ ꯌꯥꯕꯤꯕ ꯉꯥꯛꯇꯁꯨ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯤ ꯃꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯄꯥꯝꯕꯤꯗꯕ ꯊꯥꯖꯕꯤꯗꯕ ꯍꯥꯏꯕ ꯈꯟꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯄꯣꯠꯁꯤꯒꯤ ꯚꯦꯂꯨꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯛꯄ ꯇꯥꯕꯅꯤꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯒꯤ ꯑꯦꯗꯖꯁ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯁꯛꯇꯤ ꯑꯦꯗꯖꯁ ꯇꯧꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤꯁꯇꯔ ꯑꯣꯏꯅ ꯄꯨꯜꯂꯛꯀꯗꯧꯕ ꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯃꯤꯂꯤꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯪꯅ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯗ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯆꯠꯂꯛꯀꯗꯧꯕ ꯑꯣꯏꯕꯅꯤꯅ ꯑꯦꯗꯖꯁ ꯇꯧꯕ ꯍꯩꯕꯒꯤ ꯄꯋꯥꯔ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯒꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯁꯛꯇꯤꯁꯨ ꯆꯪꯉꯤ ꯑꯗꯒꯤ ꯀooperation ꯄꯤꯅꯕꯒꯤꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯗꯤ ꯏꯊꯟꯇ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯒ꯭ꯔꯨꯞꯇ ꯇꯧꯔꯛꯀꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯗ ꯀooperation ꯄꯤꯅꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯖꯩꯗꯣ ꯀooperation ꯂꯥꯛꯄ ꯃꯇꯝꯗ ꯂꯞꯁꯤꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯞꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯀooperation ꯑꯃꯨꯛ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯚꯦꯂꯨꯁ ꯃꯌꯥꯝꯁꯦ ꯁꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯆꯦꯟꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯍ꯭ꯃꯀꯨꯃꯥꯔ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯍ꯭ꯃꯀꯨꯃꯥꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯀꯠꯊꯣꯛꯄ ꯑꯃꯒꯤ ꯂꯝꯕꯦꯟꯗ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯃꯤꯗꯨ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯈꯜ ꯀꯌꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯇꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯐꯕ ꯃꯔꯛꯇꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯇꯤꯟꯒꯅꯤ ꯐꯠꯇꯕ ꯃꯔꯛꯇꯁꯨ ꯅꯣꯡꯃ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯌꯥꯎꯗꯕ ꯌꯥꯗꯕꯗꯒꯤ ꯌꯥꯎꯔꯛꯇꯅ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯅꯤꯁꯥ ꯆꯥꯕ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯔꯛꯀꯗꯕ ꯃꯌꯥꯝꯅꯤ
ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔ ꯑꯃꯅ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯕ ꯔꯣꯜꯁꯤꯡꯁꯤꯗ ꯆꯦꯟꯗꯕ ꯌꯥꯗꯕ ꯒꯨꯟ ꯈꯔ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤ ꯑꯩꯈꯣꯏ ꯁꯥꯙꯥꯔꯣꯟ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨꯃꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯄꯤꯇꯥ ꯂꯩꯔꯤꯕ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯑꯃꯨꯛꯀ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯟꯅꯖꯅꯤꯡꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯃꯐꯝꯗ ꯉꯁꯥꯏ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯍꯥꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔꯁꯤ 12 ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯁꯦꯟꯇꯔꯁꯤꯡꯁꯤ ꯁꯦꯟꯇꯔ ꯑꯃꯃꯝ ꯔꯟ ꯇꯧꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯒ꯭ꯔꯥꯟ ꯑꯃ ꯏꯌꯔꯂꯤ ꯅꯠꯇ꯭ꯔꯒ ꯃꯟꯊꯂꯤ ꯒ꯭ꯔꯥꯟ ꯑꯃ ꯐꯪꯕꯤꯔꯦ ꯍꯥꯏꯔꯒ ꯔꯟ ꯇꯧꯕꯤꯕ꯭ꯔꯥ ꯆꯂꯥꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯇꯒꯤ ꯑꯣ ꯁꯝ ꯁꯣꯔꯁ ꯑꯣꯐ ꯗꯣꯅꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯏꯟꯀꯝ ꯑꯃꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯄꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯤ ꯃꯥꯎꯟꯠ ꯑꯕꯨ ꯔꯥꯖꯁꯊꯥꯟꯗ ꯂꯩꯔꯦ ꯃꯥꯎꯟꯠ ꯑꯕꯨꯗꯒꯤ ꯑꯆꯧꯕ ꯁꯦꯟꯊꯪ ꯑꯃ ꯐꯪꯕꯤꯔꯦ ꯍꯥꯏꯔꯒ ꯆꯂꯥꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯀꯩꯅꯣ ꯑꯃꯈꯛ ꯑꯣꯏ ꯀꯩꯒꯤꯅꯣꯗꯤ ꯁꯪꯁꯊꯥ ꯑꯃ ꯔꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯔꯁꯥ ꯑꯗꯨꯝ ꯆꯪꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯥꯗꯤꯡ ꯑꯗꯨꯝ ꯆꯪꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯅꯀꯣ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯪꯁꯊꯥꯁꯦ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯁꯪꯁꯊꯥꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯔꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯔꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯔꯟ ꯇꯧꯅ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯁꯃꯥꯖꯇꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯅꯤꯔꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯃꯨꯡꯁꯦ ꯔꯟ ꯇꯧꯒꯦ ꯍꯥꯏꯖꯔꯤꯕ ꯏꯃꯨꯡꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ 5 ꯂꯩꯒꯦꯔꯥ 3 ꯂꯩꯒꯦꯔꯥ 10 ꯂꯩꯒꯦꯔꯥ ꯀꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯗꯨꯅ ꯑꯃꯅ ꯑꯉꯝ ꯑꯉꯝꯕ ꯍꯣꯠꯅꯅꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯄꯥꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯖꯥꯄꯤꯇꯥ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯏꯁꯣꯔꯤ ꯕꯤꯁ꯭ꯋꯥꯕꯤꯗ꯭ꯌꯥꯂꯌꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯔꯟ ꯇꯧꯕꯒꯨꯝꯕꯅꯤ ꯀꯣ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤꯗꯨꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯉꯝꯕ ꯍꯣꯠꯅꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯒ ꯔꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯄꯩꯁꯥ ꯐꯪꯕ ꯃꯄꯥꯟꯗꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗꯒꯤ ꯄꯩꯁꯥ ꯀꯥꯏꯊꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦ ꯀꯩ ꯍꯥꯏꯗꯤ ꯁꯤꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯟ ꯑꯃꯁꯨ ꯂꯩꯀꯣ ꯅꯤꯕꯗꯒꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯅꯤꯕꯗꯒꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤꯒꯤ ꯁ꯭ꯂꯣꯒꯟꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯠꯅ ꯊꯥꯖꯖꯕ ꯍꯥꯏꯇꯥꯔꯦ ꯁꯪꯁꯊꯥꯁꯤꯅ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯉꯁꯥꯏ ꯀooperation ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯂꯣꯏꯅ ꯕꯦꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯀooperation ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯨꯠꯁꯥ 5ꯒꯤ ꯄꯣꯏꯟ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯊꯝꯖꯒꯦꯀꯣ ꯑꯩꯈꯣꯏ ꯈꯨꯠꯁꯥ 5ꯁꯤ ꯃꯣꯏ 5ꯁꯦ ꯑꯩꯅ ꯆꯥꯎꯋꯤ ꯂꯣꯏ ꯈꯟꯅꯩ ꯍꯥꯏ ꯑꯗ ꯆꯥꯎꯕꯒꯤ ꯃꯔꯝꯁꯤ ꯃꯔꯝ ꯑꯃꯃꯝ ꯄꯤꯌꯣꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯈꯨꯅꯥꯎꯕꯤꯁꯤꯅ ꯍꯥꯏ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯎꯋꯤ ꯃꯔꯝꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯒꯣꯕꯔꯙꯟ ꯆꯤꯡ ꯊꯥꯡꯒꯠꯄꯗ ꯑꯩꯁꯦ ꯁꯤꯖꯤꯟꯅꯩ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯥꯎꯋꯤꯅ ꯍꯥꯏ ꯑꯗꯩ ꯑꯃꯨꯛ ꯈꯨꯅꯤꯡꯊꯧꯁꯤꯅ ꯍꯥꯏ ꯑꯩꯁꯨ ꯆꯥꯎꯋꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯟꯗꯤꯔꯗ ꯀꯩꯗ ꯇꯤꯂꯛ ꯅꯝꯕ ꯈꯣꯠꯄꯗ ꯀꯣ ꯁꯤꯟꯗꯨꯔ ꯅꯝꯕꯗ ꯑꯩꯁꯦ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯎꯋꯤꯅ ꯑꯗꯩ ꯑꯃꯨꯛ ꯈꯨꯌꯥꯏꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯈꯨꯠꯁꯥ 5ꯁꯤꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯋꯥꯡ ꯋꯥꯡꯉꯤ ꯏꯆꯥꯎ ꯆꯥꯎꯋꯤ ꯑꯗꯣ ꯑꯩꯁꯨ ꯆꯥꯎꯔꯤꯅꯦ ꯑꯗꯩ ꯑꯃꯨꯛ ꯈꯨꯗꯣꯝꯕꯤꯁꯤꯅ ꯍꯥꯏ ꯙꯔꯃꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯇꯥꯛꯄ ꯃꯁꯛ ꯇꯥꯛꯄꯗ ꯑꯩꯁꯦ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯑꯩꯁꯨ ꯈ꯭ꯋꯥꯏ ꯆꯥꯎꯔꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯈꯨꯕꯤꯁꯤꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯑꯍꯜ ꯂꯃꯟꯅ ꯂꯟ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯌꯦꯡꯀꯥꯟꯗ ꯈꯨꯕꯤ ꯁꯣꯏ ꯇꯧꯏ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯏ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯆꯥꯎꯔꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ 5ꯁꯤꯗꯤ ꯆꯥꯎꯋꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯃꯃꯝ ꯂꯣꯏ ꯄꯨꯊꯣꯛꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀꯔꯝꯕꯅ ꯆꯥꯎꯒꯦ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯦꯞ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯀꯔꯝꯕꯅ ꯆꯥꯎꯒꯦ ꯁꯤ ꯂꯦꯞ ꯉꯝꯃꯛꯇꯕꯗꯒꯤ ꯐꯔꯦ ꯅꯣꯏ 5ꯁꯦ ꯍꯧꯖꯤꯛ ꯂꯗꯨ ꯑꯃꯃꯝ ꯇꯥꯔꯛꯑꯣ ꯂꯗꯨ ꯇꯥꯕ ꯉꯝꯕ ꯈꯨꯠꯁꯥꯗꯣ ꯑꯆꯧꯕꯅꯤ ꯍꯥꯏꯔꯒꯦꯅ ꯃꯣꯏ ꯂꯗꯨ ꯇꯥꯅꯕ ꯆꯥꯛꯁꯤꯡꯁꯦ ꯄꯤꯔꯀꯥꯟꯗ ꯈꯨꯠꯁꯥꯁꯤꯡꯁꯦ ꯃꯊꯟꯇ ꯇꯥꯀꯥꯟꯗꯗꯤ ꯂꯗꯨ ꯔꯥꯎꯟꯁꯦ ꯑꯝꯇ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯅꯣꯏ 5ꯁꯦ ꯄꯨꯟꯁꯤꯜꯂꯒ ꯇꯥꯔꯛꯑꯣꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯣꯏ 5ꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯀꯦꯟ ꯑꯃꯗ ꯂꯗꯨ ꯔꯥꯎꯟ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯏꯁꯣꯔꯤ ꯕꯤꯁ꯭ꯋꯥꯕꯤꯗ꯭ꯌꯥꯂaya ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯀooperation ꯃꯇꯦꯡꯅ ꯆꯂꯥꯏꯕ ꯁꯪꯁꯊꯥ ꯑꯃꯈꯛꯅꯦꯕꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯦꯜꯐ ꯁꯁꯇꯦꯟꯃꯦꯟꯠ ꯇꯧꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀooperation ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯚꯦꯂꯨꯁꯤꯡꯗꯨꯗ ꯂꯚ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯂꯚꯁꯤ ꯀꯔꯝꯕ ꯂꯚꯅꯣ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯚꯇꯨꯅꯦꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯚ ꯊꯋꯥꯏ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯁꯤꯅꯕꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯈꯛ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕ ꯂꯚꯇꯨꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯑꯩꯁꯤ ꯏꯁꯥꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯣ ꯑꯩꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤꯀꯣ ꯑꯩꯁꯦ ꯊꯋꯥꯏ ꯑꯃꯅꯤꯀꯣ ꯍꯛꯆꯥꯡꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯑꯒ ꯍꯛꯆꯥꯡꯁꯤ ꯊꯥꯗꯣꯛꯑꯒ ꯅꯣꯡꯃꯗꯤ ꯑꯩ ꯆꯠꯈꯤꯒꯗꯧꯕ ꯑꯣꯏꯔꯝꯃꯦꯀꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩ ꯑꯃꯅ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯤꯉꯩꯁꯤꯗ ꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯕꯗꯤ ꯁꯪꯁꯥꯔꯁꯤꯒꯤꯗꯃꯛꯇ ꯁꯃꯥꯖꯁꯤꯒꯤꯗꯃꯛꯇ
ꯑꯩ ꯇꯧꯔꯝꯕ ꯌꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯁꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯆꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯐꯥꯎꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀooperation ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯅ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯑꯃꯇꯗꯤ ꯑꯐꯕ ꯇꯧꯔꯝꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯕꯥꯁꯤ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯍꯛꯆꯥꯡꯅ ꯉꯝꯕꯅ ꯍꯛꯆꯥꯡꯒꯤ ꯄꯨꯛꯅꯤꯡꯅ ꯉꯝꯕꯅ ꯄꯨꯛꯅꯤꯡꯒꯤ ꯂꯟꯅ ꯉꯝꯕꯅ ꯂꯟꯒꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯩ ꯍꯛꯆꯥꯡꯒꯤ ꯁꯦꯕꯥ ꯏꯁꯝ ꯁꯝꯅ ꯍꯛꯆꯥꯡꯁꯤꯗ ꯉꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯐꯪꯁꯟ ꯑꯃ ꯂꯥꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯐꯤꯖꯤꯀꯦꯂꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃ ꯂꯥꯛꯑꯦ ꯐꯪꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯕ ꯁꯦꯝꯕ ꯍꯣꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯦꯟ ꯄꯥꯋꯔ ꯃꯦꯟ ꯄꯥꯋꯔ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯕꯁꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯦꯕꯔꯅꯤ ꯎꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯆꯠꯇꯣꯏꯅꯦꯕ ꯄꯩꯁꯥ ꯃꯤꯒꯤꯅꯤ ꯎꯕꯅꯤꯅ ꯃꯥꯏ ꯈꯔꯁꯥ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯁꯤ ꯐꯦꯃꯤꯂꯤ ꯑꯃꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦ ꯑꯣꯏꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯏꯅ ꯑꯗꯒꯤ ꯏꯕꯨꯡ ꯏꯄꯥ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯌꯦꯡꯅꯗꯣꯏꯅꯦꯕ ꯑꯗꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯣ ꯁꯃꯥꯖꯇꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯁꯪꯁꯊꯥꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯜꯂꯁꯤ ꯍꯣꯜꯂꯁꯤ ꯁꯦꯝꯃꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯔꯒ ꯆꯠꯈꯤꯒꯗꯧꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣই ꯃꯌꯥꯝꯁꯨ ꯁꯦꯞ ꯇꯧꯕ ꯁꯤꯅ ꯍꯛꯆꯥꯡꯒꯤ ꯁꯦꯕꯥ ꯀꯧꯋꯦ ꯑꯗꯣ ꯃꯁꯤꯁꯨ ꯀꯝꯄꯜꯁꯔꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯀꯩꯒꯤꯅꯣꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯧꯗꯤ ꯇꯧꯖꯅꯤꯡꯕ ꯍꯛꯆꯥꯡ ꯁꯣꯟꯕ ꯑꯅꯥꯕ ꯑꯣꯏꯕ ꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯀꯩꯁꯨ ꯀꯝꯄꯜꯁꯔꯤ ꯂꯩꯇꯦ ꯑꯗꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤ ꯌꯥꯎꯏ ꯃꯁꯥꯁꯨ ꯑꯗꯨꯝ ꯐꯩ ꯆꯦꯟꯁꯨ ꯆꯦꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥꯏ ꯑꯣꯐꯤꯁꯀꯤ ꯀꯩꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯆꯤꯟꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯆꯕ ꯉꯝꯗꯦ ꯑꯗꯣ ꯃꯥꯁꯨ ꯀꯩꯁꯨ ꯀꯝꯄꯜꯁꯔꯤ ꯂꯩꯇꯦ ꯑꯗꯩ ꯉꯝꯖꯕ ꯇꯧꯖꯒꯦꯅ ꯚꯣꯂꯨꯟꯇꯔꯤꯗꯤ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯗꯨꯝ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯛꯅꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯨꯛꯅꯤꯡꯒꯤ ꯁꯦꯕꯥꯁꯦ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯗꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯃꯤꯗꯨꯒꯤ ꯑꯗꯨꯝ ꯑꯐꯕ ꯈꯟꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯗꯣꯔꯦ ꯁꯤꯒꯤ ꯒ꯭ꯌꯥꯟꯁꯤ ꯃꯌꯥꯝꯁꯦ ꯇꯥꯃꯤꯟꯅꯔꯒ ꯀꯣ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯒ ꯄꯤꯁ ꯄꯨꯔꯛꯄ ꯑꯐꯕ ꯑꯣꯏꯔꯁꯅꯨꯀꯣ ꯍꯥꯏꯕꯒꯤꯀꯣ ꯄꯨꯛꯅꯤꯡꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯈꯟꯕꯤꯕ ꯃꯌꯥꯝꯒꯤ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨ ꯑꯣꯏꯅꯅꯕꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯙꯟꯒꯤ ꯁꯦꯕꯥꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕꯗꯤ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯈꯤꯗꯣ ꯅꯤꯁꯥꯒꯤ ꯀꯩꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒ꯭ꯌꯥꯟꯁꯤ ꯇꯥꯔꯀꯥꯟꯗ ꯔꯥꯖꯣꯒ ꯃꯦꯗꯤꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗ ꯊꯥꯗꯣꯛꯆꯕ ꯉꯝꯃꯛꯄ ꯊꯥꯗꯣꯛꯆꯕ ꯉꯝꯃꯛꯑꯀꯥꯟꯗꯗꯤ ꯃꯉꯣꯟꯗꯁꯨ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯑꯣ ꯑꯩꯅ ꯅꯍꯥꯟꯈꯩ ꯀ꯭ꯋꯥ ꯃꯇꯛ ꯑꯃ ꯆꯥꯕꯗ ꯆꯨꯔꯨꯞ ꯃꯆꯦꯠ ꯑꯃ ꯊꯛꯄꯗ ꯌꯨ ꯒꯤꯂꯥꯁ ꯑꯃ ꯊꯛꯄꯗ ꯅꯣꯡꯃꯩ ꯂꯨꯄꯥ 5 ꯈꯛꯇꯅꯤ 10 ꯈꯛꯇꯅꯤ ꯆꯥꯗꯤꯡ ꯇꯧꯔꯝꯕꯗꯣ ꯊꯥ ꯑꯃꯗꯗꯤ ꯍꯣꯠꯂꯨꯔꯗꯤ ꯂꯨꯄꯥ 500 ꯆꯠꯂꯝꯗꯣꯏꯅꯤ ꯂꯨꯄꯥ 300 ꯆꯠꯂꯝꯗꯣꯏꯅꯤ ꯀꯣ ꯏꯁꯤꯡꯁꯨ ꯆꯠꯄ ꯃꯇꯥꯡꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯤꯒꯤ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯑꯐꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯗ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯔꯦꯝꯕꯗ ꯑꯗꯨꯃꯥꯏꯅ ꯆꯥꯍꯩꯗꯕ ꯄꯣꯠ ꯃꯌꯥꯝ ꯆꯥꯕꯗ ꯊꯛꯄꯗ ꯑꯔꯦꯝꯕꯗ ꯈꯔꯆꯥ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯟꯖꯔꯛꯑꯕꯅꯤ나 ꯑꯩꯗꯣꯡꯅ ꯊꯥꯗꯣꯛꯆꯅꯤꯡꯉꯒ ꯀꯣ ꯂꯩꯕ ꯊꯥꯗꯣꯛꯄ ꯉꯝꯖꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯁꯤꯒꯤ ꯒ꯭ꯌꯥꯟꯁꯦ ꯇꯥꯖꯔꯒ ꯀꯣ ꯑꯐꯕ ꯑꯣꯏꯖꯔꯁꯅꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯔꯦꯝꯕꯗ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯗꯒꯤꯀꯣ ꯑꯉꯝꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯀꯠꯆꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯠꯆꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕꯅ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯂꯩꯔꯝꯕ ꯁꯤꯒꯤ ꯔꯥꯖꯣꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯀꯟꯈꯠꯂꯛꯄ ꯐꯔꯛꯄ ꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯀꯥꯟꯗ ꯃꯥꯅ ꯗꯥꯛꯇꯔꯗ ꯍꯤꯗꯥꯛ ꯂꯩꯕꯗ ꯀꯣ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯉꯝꯕ ꯃꯌꯥꯝꯗꯣ ꯁꯦꯞ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯗꯧꯅ ꯋꯥꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯐꯖꯔꯁꯅꯨꯀꯣ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯃꯁꯥꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯀꯠꯆꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯅ ꯀꯜꯂꯛꯄ ꯈꯔꯗꯨꯅ ꯔꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯣꯏꯅ ꯕ꯭ꯔꯗꯔ ꯑꯣꯏꯅ ꯀꯠꯊꯣꯛꯑꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯤ ꯇꯣꯂꯣꯞ ꯐꯪꯗꯦ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯃꯁꯥꯗꯤ ꯃꯁꯥꯅ ꯌꯥꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯛꯄꯅꯤꯅ ꯇꯣꯂꯣꯞ ꯍꯥꯏꯁꯤꯃꯛꯇꯕꯨ ꯅꯦꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯅꯦꯀꯣ ꯑꯗꯣ ꯁꯤꯗꯤ ꯃꯣꯏꯗꯤ ꯅꯦꯛꯑꯒ ꯁꯤꯁꯇꯔ ꯑꯣꯏꯕꯤꯌꯨ ꯕ꯭ꯔꯗꯔ ꯑꯣꯏꯕꯤꯌꯨꯅ ꯅꯦꯛꯄ ꯅꯠꯇꯕꯅꯤꯅ ꯚꯣꯂꯨꯟꯇꯔꯤꯗꯤ ꯄꯣꯠꯁꯤꯒꯤ ꯑꯗꯒꯤ ꯁꯪꯁꯊꯥꯁꯤꯒꯤ ꯇꯧꯔꯤꯕ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯒ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯑꯗꯒꯤ ꯁꯪꯁꯊꯥꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤ ꯁꯪꯁꯊꯥꯁꯤꯒꯤ ꯃꯅꯨꯡꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯑꯒ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯀꯠꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤ ꯂꯩꯔꯛꯈꯤꯕꯅꯤꯅꯅꯦ ꯃꯣꯏꯒꯤꯗꯤ ꯇꯣꯉꯥꯟꯅ ꯇꯣꯂꯣꯞ ꯄꯤꯕꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗꯒꯤ ꯀꯥꯏꯊꯔꯒ ꯑꯩꯈꯣꯏ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯁꯤ ꯍꯥꯡꯕ ꯅꯠꯇꯦ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯁꯤꯗ ꯍꯥꯡꯉꯤꯁꯤꯡꯁꯦ ꯕ꯭ꯔꯥꯟꯁꯁꯤꯡꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯔꯒ ꯕ꯭ꯔꯥꯟꯁꯁꯦ ꯑꯗꯨꯝ ꯍꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯥꯒꯤ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯥꯡꯉꯦ
ꯀꯣ ꯁꯤ ꯀꯛꯆꯤꯡꯗ ꯍꯥꯡꯉꯦ ꯃꯣꯏꯔꯥꯡꯗ ꯍꯥꯡꯉꯦ ꯅꯝꯕꯣꯜꯗ ꯍꯥꯡꯉꯦ ꯍꯥꯏꯔꯤꯁꯦ ꯃꯐꯝꯗꯨꯒꯤ ꯂꯥꯛꯆꯔꯤꯕꯁꯤꯡꯗꯨ ꯀꯛꯆꯤꯡꯗ ꯍꯥꯡꯉꯤꯁꯤ ꯀꯛꯆꯤꯡꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯁꯦꯕꯥ ꯃꯈꯜ ꯑꯍꯨꯝꯁꯤꯗ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯅ ꯍꯥꯏꯕ ꯑꯃ ꯈꯟꯖꯕ ꯃꯅꯨꯡꯗꯒꯤ ꯌꯥꯖꯅꯤꯡꯕ ꯀꯣ ꯀꯠꯆꯅꯤꯡꯕꯁꯤꯡꯗꯨꯅ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯄꯣꯠꯁꯦ ꯂꯦꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤ ꯋꯥꯔꯜꯒꯤ ꯀꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕ꯭ꯔꯥꯟꯁ ꯂꯤꯡꯈꯠꯂꯛꯏꯁꯦ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯂꯥꯛꯆꯔꯤꯕꯁꯤꯡꯗꯨꯅ ꯚꯣꯂꯨꯟꯇꯔꯤꯒꯤ ꯀꯠꯊꯣꯛꯆꯔꯀꯥꯟꯗ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯆꯂꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯗ ꯀꯔꯅ ꯍꯥꯏꯅ ꯄꯟꯅꯔꯤꯕꯁꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯨꯗ ꯄꯟꯅꯕꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯐꯝꯁꯨ ꯂꯩꯒꯅꯤ ꯑꯗꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯎꯗꯅꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯐꯦꯜ ꯑꯣꯏꯕ ꯃꯐꯝꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤꯒꯤ ꯂꯩꯔꯤꯕ ꯑꯣꯝ ꯁꯥꯟꯇꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯁꯤꯃꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯕꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯟꯅꯒꯗꯕ ꯇꯥꯟꯅꯅꯤꯡꯕ ꯌꯥꯕ ꯇꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯖꯤꯛ ꯇꯦꯟꯁꯤꯟꯖꯔꯦ ꯍꯥꯏꯔꯒ ꯑꯔꯣꯏꯕꯗ ꯊꯝꯍꯟꯖꯅꯤꯡꯕ ꯋꯥꯐꯝ ꯃꯆꯥ ꯑꯃꯇꯪ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯦꯗ ꯀ꯭ꯋꯥꯇꯔꯁꯤ ꯃꯥꯎꯟꯠ ꯑꯕꯨ ꯔꯥꯖꯁꯊꯥꯟꯗ ꯂꯩꯔꯦ ꯔꯥꯖꯁꯊꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯍꯧꯔꯛꯄꯒꯤ ꯂꯩꯔꯝꯃꯅꯤ ꯍꯤꯡꯉꯤꯕ ꯁꯤꯐꯥꯎꯒꯤ ꯑꯣꯏꯕꯗ ꯏꯍꯥꯟ ꯍꯥꯟꯕ ꯐꯥꯎꯟꯗꯔꯁꯤ ꯀꯅꯥꯅ ꯑꯣꯏꯕꯤꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯀꯅꯥꯅ ꯃꯀꯣꯛ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯗ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯁꯤ ꯁꯤꯒꯤ ꯃꯤꯡꯗꯪ ꯄꯟꯕꯤꯔꯝꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ 1936ꯇ ꯁꯪꯁꯊꯥꯟꯁꯤ 1936ꯇ ꯍꯩꯗ꯭ꯔꯕꯥꯗꯀꯤ ꯁꯤꯟꯙ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯖꯒꯥꯁꯤꯀꯣ ꯍꯩꯗ꯭ꯔꯕꯥꯗꯀꯤ ꯁꯤꯟꯙ ꯍꯥꯏꯁꯦ ꯍꯩꯗ꯭ꯔꯕꯥꯗ ꯁꯤꯟꯙ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯍꯩꯗ꯭ꯔꯕꯥꯗ ꯁꯤꯟꯙ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯂꯣꯝꯒꯤꯗꯨꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯔꯥꯖꯁꯊꯥꯟꯒꯤ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯃ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯙ ꯍꯩꯗ꯭ꯔꯕꯥꯗ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕ 1936ꯇ ꯁꯤꯟꯙ ꯍꯩꯗ꯭ꯔꯕꯥꯗ ꯁꯤꯟꯙ ꯍꯩꯗ꯭ꯔꯕꯥꯗꯁꯤꯗ 1936ꯇ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯂꯦꯈ꯭ꯔꯥꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯍꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯚꯛꯇꯤ ꯌꯥꯝꯅ ꯀꯟꯕ ꯏꯁꯣꯔ ꯌꯥꯝ ꯅꯤꯡꯖꯕ ꯑꯗꯒꯤ ꯗꯥꯟ ꯄꯤꯅ ꯌꯥꯝ ꯀꯟꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯒꯤ ꯑꯍꯜꯁꯤ ꯁꯤꯒꯤ ꯌꯨꯝꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄꯟꯕꯤꯈꯤꯕꯁꯤ ꯅꯤꯈ꯭ꯔꯥꯁ ꯗꯗꯥ ꯂꯦꯈ꯭ꯔꯥꯁ ꯂꯦꯈ꯭ꯔꯥꯁ ꯕꯥꯕꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯗ ꯂꯥꯛꯏꯁꯤꯗꯤ 1950ꯗꯒꯤꯅꯤ ꯔꯥꯖꯁꯊꯥꯟꯗ ꯍꯣꯡꯉꯛꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯔꯥꯖꯁꯊꯥꯟꯗ ꯍꯣꯡꯉꯛꯏꯁꯤꯅ 1950ꯗꯒꯤ ꯍꯣꯡꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯪꯁꯊꯥꯁꯤꯒꯤ ꯑꯣꯏꯅ ꯍꯦꯗ ꯀ꯭ꯋꯥꯇꯔꯗ ꯁꯪꯁꯊꯥꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕꯁꯤꯅ ꯔꯥꯖꯣꯒꯤꯔꯤ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤ ꯃꯣꯍꯤꯅꯤ ꯗꯤꯗꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯪꯁꯊꯥꯁꯤꯒꯤ ꯍꯦꯗ ꯑꯣꯏꯔꯒ ꯃꯁꯥꯃꯛꯁꯤꯗꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯃꯁꯥꯃꯛꯁꯦ ꯃꯥꯁꯤ ꯗꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯁꯪꯁꯊꯥꯁꯤ ꯆꯠꯊꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯝꯗꯝꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯃꯔꯛ ꯃꯔꯛ ꯆꯠꯄꯒꯤ ꯍꯦꯗ ꯀ꯭ꯋꯥꯇꯔꯗ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤ ꯁꯤꯟꯕꯤꯕ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯎꯟꯅꯕꯒꯤ ꯍꯥꯏꯕꯗꯤ ꯑꯥꯗ ꯂꯩꯔꯤꯕ ꯃꯀꯣꯛꯁꯤꯡꯁꯤ ꯎꯟꯅꯕꯗ ꯑꯋꯥꯕ ꯍꯥꯏꯗꯤ ꯎꯟꯅꯒꯦ ꯈꯜꯂꯒꯗꯤ ꯆꯠꯂꯤꯕ ꯎꯟꯅꯔꯛꯇꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯨ ꯀꯌా ꯑꯃ ꯄꯥꯎꯁꯨꯝ ꯇꯥꯕ ꯂꯩ ꯑꯗꯨ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯎꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯤ ꯃꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯄꯔꯁꯅꯦꯜ ꯑꯃꯃꯝ ꯎꯅꯒꯦꯅ ꯑꯩꯈꯣꯏꯁꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯨꯛꯇꯗ ꯃꯤ 82,000 ꯐꯝꯕ ꯆꯟꯕ ꯗꯥꯏꯃꯟ ꯍꯣꯜ ꯑꯅ ꯑꯆꯧꯕ ꯍꯣꯜꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯣꯜꯁꯤꯗ ꯋꯥꯔꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯟꯗꯤꯌా ꯃꯅꯨꯡꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯒꯤ ꯄꯨꯂꯞ ꯄꯨꯜꯂꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯐꯝ ꯀ꯭ꯂꯥꯁ ꯇꯥꯐꯝ ꯍꯣꯜ ꯑꯆꯧꯕ ꯂꯩ ꯑꯗꯨꯒꯤ ꯍꯣꯜꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯝꯃꯒ ꯃꯦꯗꯤꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯀ꯭ꯂꯥꯁꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ
ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯄꯥꯔꯁꯅꯦꯜ ꯑꯣꯏꯅ ꯎꯅꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯗ ꯍꯥꯏꯕꯗꯤ ꯍꯥꯏꯂꯤ ꯃꯈꯣꯏꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯀꯣꯖ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯎꯅꯔꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯑꯗꯨꯝ ꯃꯇꯝ ꯄꯤꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯈꯖꯤꯛ ꯊꯝꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯔꯗꯪ ꯁꯤ ꯈꯪꯃꯤꯟꯅꯕꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤꯒꯤ ꯉꯁꯤꯒꯤ ꯁꯛꯂꯣꯟꯁꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ